Hello guys, welcome back to my new video. Ngasidi bye bye numitne aduduna mayam punna yen kitang chaminasena leibneba. Si yense kainone kaune yen habiduneba. Aduduga aigidi mayam thongbado punna chaba yadabanina thau thum kaido chaba yadabanina matum piece khara lauthoe aduduga amuk futtoine. ꯑꯗꯨꯒ ꯑꯩ ꯃꯩꯐꯨꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦꯅ ꯃꯩꯐꯨꯗ ꯀꯨꯀꯔ ꯊꯥꯡꯒꯠꯂꯦ ꯏꯁꯤꯡ ꯍꯥꯞꯄꯦ ꯑꯗꯨ ꯃꯌꯥꯝ ꯈꯨꯆꯥꯏꯁꯦ ꯌꯦꯡꯉꯨ ꯅꯣꯛꯅꯕꯤꯔꯛꯀꯅꯨꯀꯣ ꯑꯗꯨ ꯁꯤ ꯃꯣꯔꯣꯛ ꯃꯇꯦꯛ ꯈꯤꯇꯪ ꯊꯥꯛꯑꯦ ꯅꯥ ꯄꯪꯗꯅꯕꯒꯤ ꯑꯗꯨꯗꯨꯒ ꯇꯤꯜꯍꯧ ꯈꯔ ꯊꯥꯛꯑꯦ ꯁꯤꯡ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯤꯜꯂꯦ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯆꯥ ꯌꯥꯗꯣꯏꯁꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯅꯥꯒ ꯑꯗꯨꯒ ꯁꯤꯁꯦ ꯈꯤꯇꯪ ꯈꯔ ꯁꯧꯍꯟꯕ ꯉꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯨꯆꯥꯏꯁꯦ ꯌꯦꯡꯉꯨ ꯃꯣꯏꯒꯤ ꯁꯦꯝꯕꯒꯤ ꯈꯒ ꯁꯥꯔꯛꯑꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯌꯦꯟ ꯑꯗꯨꯝ ꯊꯥꯗꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯥꯝꯗꯣꯏꯅꯦ ꯑꯩ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯀꯥꯝꯈ꯭ꯔꯅꯤ ꯃꯌꯥꯝꯁꯤ ꯀꯥꯝꯗꯣꯔꯦ ꯑꯗꯣ ꯀꯥꯝꯕꯗꯤ ꯐꯖꯅ ꯎꯠꯇ꯭ꯔꯕꯅꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯝꯃꯦꯕꯀꯣ ꯌꯦꯟꯗꯣ ꯈꯔ ꯀꯥꯎꯅ ꯌꯦꯟ ꯑꯣꯏꯕꯅꯤꯅ ꯈꯔ ꯊꯣꯠꯇꯣꯛꯅꯕꯅ ꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅꯦ ꯃꯌꯥꯝ ꯑꯃꯅ ꯗꯥꯟꯁ ꯇꯧ ꯂꯩꯁꯦ ꯑꯉꯥꯡꯗ ꯑꯕꯨꯡ ꯑꯉꯥꯡ ꯇꯥꯔꯛꯀꯅꯤ ꯑꯉꯥꯡ ꯇꯥꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯌꯦꯟꯁꯦ ꯀꯥꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯧꯔꯦ ꯁꯧꯕ ꯃꯇꯨꯡꯗ ꯊꯨꯝ ꯊꯥꯛꯄꯗꯤ ꯎꯠꯇ꯭ꯔꯦꯕꯀꯣ ꯑꯩ ꯍꯥꯟꯅ ꯊꯥꯛꯈ꯭ꯔꯦ ꯅꯝꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯨꯒ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯈꯔ ꯊꯥꯛꯆꯜꯂꯦ ꯂꯣꯟꯒꯁꯦ ꯂꯣꯏ ꯈꯣꯏꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ Này, này, này.